Thasigi Anganba Sarukta Bishnupur District ki Tronglaobi Awang Leikai Thokhiba Tamthiraba terrorist ki THOUWONG ADUDA PIKLIBI ANGANG ani HATKHIBA AMADI MEECHAM ahumna CRPF NONGMEI KAPPADA LEIKHIDABA THOUDOKTA CHENNARIBA MARAL LEIBASIng LEINGAKNA PUTHOKTUNA MEEYAM KHANGNA CHEIRAK PIYU HAINA NGARANGDAGI YAIRIPOK TAMPHA KEITHEL दा CHARA HENBGI KHONGJANG CHANGSILLAKIBA YAIRIPOK TAMPHA KEITHEL POTFAM PHAMBI LUK ki President Ima Laikhuram Laiden Tombi amasung member Kongrai Lakpam Ongbi Thambal Tombi anibu ngasi ayuk police na lokhatkraba matung makha na ngasi ayukta Ima ani gi mahusinduna makha tana chara henbegi khongjang sangsin kibi ima ani mutum ivecha chahi humpu amasung Premila chahi yangkhai manga busu ngasi nungthil pung manga makhai khare helakpada Yairipok police station gi osina luchingba team amana laktun lokhat khre amadi CHE Yairipok ta thamkhre loinana ima singna makha tana chara henbegi khongjang changsindana ba haina chara henfam jaga du police na sidokre